Hauzik leriba Manipur ase India ki part amoina legre aduna masigi leriba lam hongdo onjing pithok pisin tobo korpa haibagi magi leriba se India ki diplomat magi India ki state ki future ki welfare ki miyeng digi mo yenga tawrakane boko haiba post da akoina objection tobo taba natra akoina thengba taragadi akoi ki power of occupants to karawai da lady ki haiba issue ama koi nei na bum sange bo koi political ain gi waduna to wana sakro ain haiba sidi aina occupied to area du protect to ngam na bi dam to establish to rokone ba aina occupied to ngam maktragadi ko madugi potugi magi aina sahi shama occupied to ngam maktraba ai occupied to gi magi shakti electra pangal electra pa kandadi ano aina madum tholakane bo ano wailo na matholakane bo p3b si mafam kaya ma kai kre mafam kaya ma hong kre mafam kaya ma sok thok kre wari bo sok thoi ba lady ba mafam matam gi protector gi wailo na mam le wai na mam ain na mam le ba agwa khoi lo mam le ba madu matam gi oina dum hong ba lei kane ba ko adana hojiki le ba port asidai da koi na manipur gi apunba manipur gi le ba territorial boundary asa masi ka hello haitar gadi akoi gi physical occupancy gi power am de koi le ke dong ne adu leiba ngam dragadi akoi gi miyeng dagi athan bada madu akoi ningdom pomba adum lakane ba ko adana akoi gi pangal ase akoi gi manipur ase ka hello ina tra manipur gi pyong territorial kano se compromise tawre haiba taragadi hairi ba akoi gi power of occupants to adu akoi da leiba ngam na ba akoi gi people da madu gi potu leitragadi hayeng masi gi problem mayam lakani akoi ningdom pomba wakhan nuai ta ba mayam thokane ba ko adu mai tawdana say for example Kabo Valley ki matang da hair si boko Manipur Kabo Valley si Manipur Kyampo lamjau Kyambaning thogi haktak tagi la ena Kyampo lamjau na koromi mindana ko sigi area si kamai toge haiba kanda man awana Manipur do occupied to wasai tere kuntra ko matung da hando ko matam si da British na Manipur levy da koi gi matam du gi ningthau na koi gi kano Gambhir Singha da ko magi mateng pang kanda awata thoko da mateng pang gi na haiba kanda even matam du gi koi gi treaty of yanda bu tawba kanda matam du da akoina Manipur gi ningthau si khangalam dana Manipur gi ningthau gi ayawa yaudana Brahma government ga British ka taw hrabane ba hari ba pose adudagi ningdom pomudu na maram wara kanda tongan ba magi mythological oiba kanu duna tongan bamni Manipur gi ningthau se madun laina oiraga maduda si bane bo aduna madugi ningdom pomba Kabo Valley bau matamdu da power pairam ba power du madu British na madugi Manipur gi authority gi wang la khan la kana madu me tu sem do khre bo like that how is same thing adugi possibility do adum oiroi haningai leite bo aduda akoi ningdom pomba du na tongan ba mani ada akoi gi leriba hosi am tangai phado pot amadi akoi gi Manipur gi leriba people gi mentality people gi mindset people gi thinking process perception se masi kara wai da leiri ge haiba sine maru over revisit to gada I nung adu ada loi to akoi gi power of physical occupants to madu kadai da leiri ge haiba du da id hana focus pi hanjaning e boko koi me punam maksina ko magi adu sahi samagi ain leraba sahi sani gi adu toroba ada toroba haiba potuna magi madu gi potunga punga maktraga de dum ain duna sanabi yaro e aduna leriba pochi akoi gi Manipur gi boundary kai bi yaro haiba se international law ade international covenant me amna protect orga lei ko India gi constitution to magi merger ki leriba issue duna mar morkanda magi keno si lengba yaro haiba gi pot mayam lei adu mak phanyam madu ain gi ba miyeng ne boko madu gi ain gi ba miyeng do hayeng magi diplomacy da magi political occupancy da madu sanarak ta ba ya phyo adum pe ya ba magi mai keno leriba magi governance ki my government magi leriba government present government to give magi motives mai keno duna mai perception no hongi ba taragadi magi future perception ama moi shamunga ne boko adugi potuna mana hongi ba taragadi leriba hosiki leriba present magi physical occupation leriba power pairiba poto madugi miyengda adum satkine boko adana madugi potu digi akoina kamaina tawgadagi haibasi akoina prepare tawgana tana moida tain india gom tain robi yaro akogi responsibility ni ana id sumaina thamjage nama chuma pham neuza thambe ki boza